BJP की Meerep Hayeng की manungda Laothoklaba Yai handak की Meekhal Sida BJP na Yamna Chaona Mai Pakkani haina Chief Minister Nongthombam Biren phongdokkhre wafam ase Chief Minister Nongthombam Biren gi moirang khongchak kamari lenana paumi singna hangba wahang amagi paukumda makna phongdokhibane Prime Minister Narendra Modi moirangda hangdokhiba Craft Handloom Village Amadi Loktak Mapalda Leiba Loktak Open Gym Gi Yengsin Khongchiratuda Works Minister Govindas Konthavzam Captain PD Minister El Shoshindro Moirang AC MLA TI Santi Lamlai AC MLA Ki Heis Ibomja Amadi Lengaki Makok Thongba official kya soloina rakhi Khongchiratuda Paumi Singna Hangba Wahang Amaki Paukum Piraduna Chief Minister N Biren Hai State asigi waina Inner Manipur Parliamentary Constituency gi Meerep Hayeng ki manungda khanglagani handak ki Meekhal Sida BJP na Yamna Chaona Mai Pakkani haibagi thazabalei miyamna ifuruba madi iraiba ki damak chongthoktuna thabak tawriba singda vote pirakani haibasi ma kya chetpa thazabane Manipur gi miyam ngasidi makeup thokle ngaihak pena dabagi wafum khara phongdoknarabasu lamdam asida thokliba issue sing munna khangba sing nade BJP bu adumak sawatkane Meekhal Sida BJP na Yamna Hena lit Tauduna Mai Pakkani haina Chief Minister Nongthombam Biren na phongdokhi aduga rarely issues fazana khangba BJP na kaidorige na khangba kangku di yam tai hard oina lei ai kanogi mathak yam sathi na lit tawruga ka ne da election na mi na khalak pasi na hawai di basanda adigi magi a qualification ha adu ada ga na kharabu khana hujikti adom da chalo jati jibu ta senga nungsiba aduga leibak sigi marang da leibak sigi maram da sengna thabak tawkhroba tawni ga na haiba mi da vote piroi praja tawgraba field da kummaga utkraba kambu da pirakte Manipur praja mi kap thokre Amaromda Hosik Thokliba irang asiga mari lenna Kanglup ani gi miyamda paujel piraduna Chief Minister Biren makhatana hai lamdamasi mahausa gi tangdulai taba fibam amada hanjilakli basigi damak nakalani mak puthagatle pendaba kaya lairabasu wari sanaduna wakhal taminana bahona minase malemda thokiba pungkhatna ba thodok khudingmak political dialogue chathaduna wakhal taminaraba matungda loishinkiba ngaktani maramaduna haukraba sing kauthoknaduna amadi asoiba sing ngaknaduna tangdulai tabagi lambi da lakna bahona si haina Chief Minister napel tokhi horrible grievances labor punamak political dialogue negotiation adu khatana solution porkani ana sunabana solution poroi bichibi thokiba lan khudingmak waroi sinchi wari sanarba matungna porkiba adu ngasi bawda sangaba matam ma hoji peace la isi Kanglup ani gi praja singna state government gi leidiba machinery singa magi lan chonabagi wakhalon da leirame bisum bhap tana rakhi khudam ne na lawe adu nai emotionally koina khara nungai taba sokpa khotpa leiraga sumadu koi kauthonaga forgiveness torka to mayam da yamna provoke to we have a statement kari ama manchi social media da kai da pinadana pc am thuna hanjalangna ba koi honomina si ha bisma ya to